Pausere Yumpo Maru Pau de Dojeri, Leingakki ayaba Yaodana Lou Unariba Loubukta sajillubasing Cheitheng nanggadouri, Leingakki isana sidokpiyu CM. Manipur Lou Unariba Loubukta the Leingakki Mari Lainabasing ayaba Yaodana, Pangsata Sagatluba Music, the Manipur Conservation Act Pediland and Wetland Act 2014 Makata Cheitheng nanggadouri, Leingakna sidokpangaitan isana sidokpiyu aina, Minister N. Biren Pangdoragle. Pausi asiga wari sanabada Minister N. Biren Hai Manipur Land Revenue and Land Reforms Act MLR NLR Act sanhariba Manipur ki Mafam sing Leibak Lou Unariba Loubukta sing asikanaba kitapok Manipur Legislative Assembly na the Manipur Conservation of Fediland and Wetland Act 2014 ase pass tawduna gazette notification thokiba Leikhidre. Ekasi gazette notification thokiba numit adudagi state asigi ekam oina chatnaba haugrabane. Kumza Sokle sing ani taramari ki ekasi pass tawdringi ki mamangta Lou Unariba Loubukta sing da sagat kibaduna tongana tamlaga ekasi pass tawkraba matungda Kumza Sokle sing ani taramari ki matungda ki Lou Unariba Loubukta sing da mioi kana lanai oina Leingakki ayaba Yaodana building ngaki farm sekon sing pakya leptana sajinbagi thabak chatharakpa leptre masigi maung asida chatharabadi Lou Unariba lam asi leptana mangkhiduna Manipur da phau yauna chinjak puthokna lam leraktabadagi awaba kaya mayoknarakpa yare. Masina maram oraga tangai fadana tawdaba yadaba haksel education ka mari lainaba sing Leingakna amadi ekasila komthokpa ki ayaba piki banatana loina namari lainaba authority digi ekasila piriba ayaba ki wangmada Loubukta pangsara sagatun Lou Unariba Loubukta kya mangsilakpa asi kanaba honnadaba yadaba ki tanja lakle masida miyeng tamlaga mari lainaba deputy commissioner khodimakta makhoi gi district sing Lou Unariba Loubukta sing da Kumza Sokle sing ani taramari ki matungda kaya yamna sagat khabagi aibado khangtukna bakhangan bagi matuk ina ngarangdagi survey sataba aurakibane Loubukta yum kai sajalakpa khulta chalakpa kaya asi thengnaba mari lainaba DC singda khankhre driver si mamangdagi auraba tungda mamangi auraba tungda batam khara leroba matungda Manipur Conservation of Fediland and Wetland Act ki matung ina lakhotpa yaba thabak lokana bakhangan khibane Kumza Sokle sing ani taramari ki mamangda sajillubasing aduna penalty khara thelaga adumuk hengadra natragana kari tawgadagi haibadu khangalagani loinara Kumza Sokle sing ani taramari ki matungda sakibasing adude notice piraga eviction tawnaba thabak laukanaba process tawnaba khangan khibane Minister na makhatana hai lamdam da leiriba intervillage road sing da lam khopsilibasing asisu takthoknaba thabak laukhatpa haure Imphal ki airport taki mongchang kai taba lambi asigi naket da leiriba mioi sing da lambi asida khopsilapusing adu yengnaba survey tawbada put au phawba khopsilamba Thengnakhre Nakalamromda Numit humnida mioi 13 Leikhidre satrukni phunithoi positive Oikhre Manipur da haukiba Numit humni asigi manungda mioi 13 Leikhidaba ga loinana mioi satrukni phunithoi Covid-19 positive Oiba Thengnakhre state asida apunba Covid-19 ki case lesing kun mari chani marfu darani thoi yaukhre Loinana Leikhidaba apunba mising chani nifuga mapan yaure haina Covid-19 command control room la thadorakpa cherol amana khanghalakle cherol asigi matung ina hojik phawba ki positive Oiba Thengnakhre apunba mising Lising kun mari chani marfu darani thoi asigi manungda lising kun mathoi chani kunde general population dagine loinana lising hom sukna hom dragani thoina CAPF ki personal singne hojik phawba ki on state asita laichat asigi active case lising hom chani dipumanga leire haire Sire kasida Manipur da Covid-19 ki laichat asina maram oiden haukiba pungkun mari asigi manungda Leikhidre miosing adu Sire hospital da masagi sahi humbugo tare churabe Imphal West district dagi Nupi ama amadi Rajmedi city da masagi sahi humraga tor surabi Imphal East district dagi Nupi ama Sire hospital da masagi sahi Leingakki churaba Churachandpur district dagi Nupa ama hospital asimakta da masagi sahi kuntraga mapan churaba Imphal East district dagi Nupa ama Jenims Hospital da masagi sahi Leingakki churabi Bishnupur district dagi Nupi ama hospital asimakta da masagi sahi nifumari churabi Imphal East district dagi Nupa ama hospital asimakta da masagi sahi humrarom churabi Imphal West district dagi Nupi ama district hospital Churachandpur dagi masagi sahi humramangarom churabi Churachandpur district dagi Nupi ama Rems hospital da masagi sahi humpuganipan rom churabi Imphal West district dagi Nupa ama Jenims hospital da masagi sahi nipurom churaba Bishnupur dagi Nupa ama amati hospital asimakta da masagi sahi Leingakki churaba Imphal West dagi Nupa amani haire Leikhidre miosing adu protocol gi matuk ina disinfected kapthok panaching mathau taba thabak sing paikalaba tungda aroi mathau mangam pangthoknaba district authority da sinakhre haire
Additional Director Health Dr. Khorom Sajikumar Mangana Kudiak Pidona Tatorok Baserol Asige Matung Ina State Asida Hoki Panubit Humni Asige Manung the Positive Oiba Thengnakhre upon Bamising Sadruk Nipugani Toy Asige Manung the CAPF ki personnel Kolum doi Kaidokra Lemor Bezener population the mioi Sadruk Taragamapan Asi Mafam the Chatluba by State Asidagi Laichet Asi the Maklona Pamusing Sahat Lagalon Bamioi Taragani Toy Fare Assam Rifles ki troop na ubim amadi sahat lagalon bamioi Taragani Toy Fare Pausina ay Indo Myanmar border ke border pillar number 125 amadi 126 ke Myanmar dagi ukhul jatpa somrat trek da mioi khara sathok sajin tawre haiba akang da papaw ama phangbadagi Assam Rifles ki troop na haukiba tha asigi kulumdoi gi numidang pung 9 rom taba matamda lummagal laikhe Tanjadu da Myanmar rom dagi lakpa tata truck ama amadi Maruti Gypsy ani check tawbada akakna bu uzaw ama amadi Halaba Sawum dagi Sawum ki sadong sing yarom Thengnakhre dagi mioi Taragani Toy ka kona na fare mioi sing adu wangpong tawbada makhoi Myanmar ki nga sam dagi sahat laga amadi uya laga Manipur rom da lalon ba geng kangbuni aiba khangbang gamle Paraba polam sing adu ka kona na mioi sing adu Singai police station da Sinakhre aire center ki ayaba Yaodana lockdown thamba yaroi Center ki ayaba Yaodana state sing na lockdown lauthukpa yaroi adum oinamag numidagi matamda phifam yenglaga karifu thamba yagani aina December amadagi chanaba haugadaba Ministry of Home Affairs na thokpa Covid-19 ki anoba Standard Operating Procedure SOP da phangdorakle loinana SOP sing adu ningthina chanhanbada state Leingakki na thawang lona na bakhankhre Center ki SOP duna pallibadi Leibak asida Covid-19 Thengnakhre sangchiliba lantheng asida State of the Union Territory Leingakki asoba thawang laugadabani amade miyambo sungsoi soidana face mask banba sapon natragan alcohol based sanitizer sizinaduna khocha ningthina hamdok jam thokanba amasong social distance ngakna chanhanbagi thawang laugadabani loinana miyam tinba mafam amasong thabak mafam singda kanglon sing adu indaba mioi sing fine thian bana chingba lokhotpa yaba action lokhotgadabani Kaithel amadi public transport singda ingedaba Ministry of Health and Family Welfare na thokiba SOP sing adu state Leingakna chanhangadabani aeroplane train amadi metro train gi oiba SOP leiriba adugi mathakta state amadi union territory sing state adugi manungi oiba basta sathok season topic kanglon semgadabane SOP aduna makhatana pallibadi containment zone oina lauthokhraba mafam singda tangai fanaba thabak thoram singna tana atei chathaba yaroi chana thaknaba amadi changdaba yaraba polam sing puthok pusin tawbada laichat ase sandok hantanaba akhanaba mieng thamgadabane Mari leina basing na jumthong koding gi chatuna yengsin gadabane protocol gi matung ina test tawbagi thabak paikat gadabane positive oiraba mioi amana sokna samnaramba yaba mioi sing pung humthagani thoigi manung da thidoktuna numit taraga mare ni sungsoi choidana quarantine tahun gadabane laira kulak ki thakto Covid-19 ki baramda awareness program pangthok gadabane loinana containment zone ki oiba kangron sing adu ningthina chanhanpada district police amadi municipal authority sing na thobhak laugadabane containment zone nataba atopa mafam singi oinadi mahusagum thabak khudima pangthokpa ayaba pikhiba leikhre adum moinama international air travel ki kanglon cinema hall amadi theater sing apunba sit yang chada yangkhai khaktama phamanduna hangba sports kamari leinaba swimming pool sing hangtokpa amadi lining laisol harau kumai function amasung mai masin kamari leinaba thabak sing hold the pangthok matamda capacity ki chada yangkhai dagi helandaba aibani singba ministry na singba kanglon sing adu makhatana chanagane aeroplane amade train sin na tuna sadok chajin tawum mai loisang hotel restaurant shopping mall multiplex entertainment park job center gymnasium amade assembly sing da chanagadaba ministry na thokiba SOP sing adu miyam daga kanbada state sing na thawdang laugadabane Loinan mathata pankriba kanglon sing asining thina amadi sungsoi soidana chalaina phonabada union territory amadi state singda disaster management act 2005 ki section 5120 amasung criminal procedure code CRPC 1973 ki section 144 ki makhata SOP thugaituna lakpa mioi sing phagatpa amadi fine thian pan sing khongtang sing lahut kadabani aina Ministry of Home Affairs na thadorakpa anoba SOP aduna makhatana haire Maragashida yamna nuwaitaba thawdok amada Lammeina Chakpada Nupi masa ahum Sire nupa masa ama Sokle Lammeina Chakpada sahi nauribi nupi masa Machin-manao ahum Sire nupa masa amana sokpadagi aruba pibam da Leingakki press na phangba pawda thawdok asi Kangpokpi district ki manung chanba ke Moljol ki jungle da ngarang thokibane thawdok adu da Leikhidre nupi masa ahum adude lihing nai hoi tuboi chahi mari Hachong hoi tuboi chahi ahum amadi naisam kim tuboi chahi tare chura bine sokpadagi Leingakki nakhra banuba masa aduna
Saimil Lan Toboyne, Makoi Marimak, Lunko How Toboy Masangakane. Soklaba Saimil Lan Toboy, Kangpopi Hospital to Pokatun Laikana Bada, Pipam Lucilla Padikims Hospital the Repartoroke, Adobo. Here na Pipam Lucilla Padiki Note A O C the Leiba, Aras Medicity the Repartoduna, ICU the Tamlaga Laikandare, Maki Haksang Chada, Marfudarana Maina Chakre, Ire. Nagala Maromda, Nongmei Chindolda Nupi, Amadagi Lupa Lakh Taragum the Hena Laktuna Pukhre, Ire. How given a member Kulum dining Taukaban Mitkin Tilpung Amarum Taba Madamda, Masakang the Bagari Masada Lakpanha Anina, Nongmei Chindolda Andro Police Station Manuchan by Impal Tauban Lambi Paringe, Ngarian Kabu Waro Sing Mapada Gari Yadabadage, same ring Nupi, Amadagi Lupa Lakh Taragum Doi, Lissing Marforum, Sanpam Ama Laktuna Pukhre, Ire. Masakang da mioi anina Nongmei Chindolda Paisa Lakpi Krabanupi, Adugi Maming, Laishram Romila Kawe, Mark Tawal District Manuchan by Jaripok Lai Manai Dagini, Ire. Taudokasi matang da pause asina phangba pau gi matung inade haugiba da member kulum doida Jaripok Lai Manai dagi Laishram Romilana lamjingba cab service ki gari amada Imphal dagi Jaripok tamna chatpagi lampi da ngarian kabui warau ching mapa yorokpada khangauda Romilana tongliba gari ge tayar pokhai rakhe lamjing ba cab services ki gari driver na pokhai rakliba gari tayar adu sinna pa honaringai da gari masada lakpana anina Mafam adu da gari khamna ka sangchi Laktuna Nongmei Chindolda Mahaki Masada Yauba Sel Amadi Processing Pina Bakanga Lakhe Loina Laishram Oromilana Pairiba Beka do Munduna Manunda Kari Yawi Aibadu Musing Aduna Yenke Majudagi Beka to the Jauripa Ana laying the Sinanaba Purakiba Lupa Lakh Taragum Doi Lissing Marpoki Senpam Adu Ubadagi Naha Ani Aduna Beka do Mulaga Mafam Atudaki Konglay Thuna Chatkebani Aire Taudoga Mari Lainan Laishram Oromilana Andro Police Station Wakat Jerol Ama Pisin Hibaga Mari Lainana Police Station Asina Numit Asimaktada Arm Egg Jauna FIR case Amalokatuna Tijanba Pukhre Aldumapa Hojimaki when the Mipami Pungi Paudi Leikhidre Aina Power Cinemaka Tare Arubeta Contenting Asimaru Paukara Asipapal Damzariba Manipur Local News YouTube channel Amadi Facebook page Asidagi Yengbi Bupuna Potagachari Loinana channel Sina Dom the Kanarabadi subscribe like and share to Bakau Pigano Punapo Amukana Tagachari